ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯎꯔꯩ ꯈꯣꯝꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 10ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯅꯈꯣꯏ ꯑꯃꯠꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯉꯛꯀꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯀꯤꯔꯗꯨꯅ ꯖꯒꯥ ꯖꯒꯥꯗ ꯍꯥꯡꯗꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯅꯣꯡꯊꯛꯇꯒꯤ ꯀꯜꯂꯕ ꯑꯁꯥꯕ ꯅꯣꯡ ꯀꯌꯥ ꯑꯃ ꯍꯩꯊꯔꯛꯂꯤ꯫ ꯃꯩ ꯍꯧꯅ ꯁꯥꯔꯕ ꯑꯁꯥꯕ ꯏꯁꯤꯡ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨꯅ ꯁꯣꯛꯄꯗ ꯁꯥꯃꯟꯈꯤꯕꯗꯒꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯛꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯀꯥꯡꯊꯣꯜ ꯑꯃꯗꯤ ꯁꯥꯇꯤꯟꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯧꯊꯣꯛꯅꯗꯨꯅ ꯈꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯗꯨꯒ ꯑꯁꯥꯕ ꯏꯁꯤꯡ ꯑꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯍꯩꯊꯔꯛꯄ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯆꯥꯛꯊꯦꯛꯇꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯁꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯁꯨ ꯑꯁꯥꯕ ꯏꯁꯤꯡ ꯑꯗꯨ ꯍꯩꯊꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯍꯧꯖꯤꯛꯇꯤ ꯎꯔꯩ ꯈꯣꯝꯕꯒ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯒ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯔꯣꯏ, ꯑꯀꯟꯕ ꯈꯨꯠꯂꯥꯏ ꯊꯥꯗꯕꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯛꯂꯤ꯫ ꯑꯁꯣꯝꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯕꯨ ꯈꯨꯠꯂꯥꯝ ꯇꯣꯏꯅ ꯀꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯀꯞꯇꯨꯅ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤ ꯂꯥꯏꯅꯤꯡꯊꯧꯅ ꯎꯕꯤꯗ꯭ꯔꯕ꯭ꯔꯥ? ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯈꯨꯜ ꯑꯁꯤꯗ ꯍꯟꯅ ꯍꯟꯅ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕꯅꯣ? ꯃꯃꯥꯡꯊꯛꯇꯁꯨ ꯑꯩꯅ ꯁꯥꯎꯕꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯟꯗꯛ ꯑꯃꯨꯛ ꯎꯔꯩ ꯈꯣꯝꯕꯅ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯑꯣꯠꯄ ꯂꯦꯞꯇꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯐꯒꯅꯕꯒꯤꯗꯃꯛꯇ ꯎꯔꯩ ꯈꯣꯝꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯂꯥꯏꯔꯦꯝꯂꯦꯟꯗ ꯄꯨꯍꯟꯕꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗ ꯐꯔꯦ ꯐꯔꯦ, ꯂꯝꯀꯦꯠ ꯂꯝꯍꯦꯟꯕ ꯕ꯭ꯔꯖꯂꯥꯜꯕꯨꯗꯤ ꯑꯩꯅ ꯇꯥꯏꯅꯔꯒꯦ, ꯑꯗꯨꯒ ꯅꯃꯨ ꯇꯥꯏꯕꯪꯁꯤꯡꯗ ꯆꯜꯂꯤꯕ ꯎꯔꯩ ꯈꯣꯝꯕꯕꯨꯅ ꯅꯍꯥꯛꯅ ꯇꯥꯏꯅꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯎꯔꯩ ꯈꯣꯝꯕꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯇꯥꯔꯤꯕ ꯅꯣꯡ ꯑꯁꯤꯃꯛ ꯍꯧꯖꯤꯛ ꯎꯔꯩ ꯈꯣꯝꯕꯅ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯍꯩꯊꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯅꯍꯥꯟꯋꯥꯏꯗ ꯃꯍꯥꯛꯅ ꯃꯩꯒꯤ ꯅꯣꯡ ꯆꯨꯍꯟꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯩꯒꯤ ꯅꯣꯡ ꯍꯩꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯩꯒꯤ ꯅꯣꯡ ꯍꯩꯊꯅꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯨꯗꯨꯅ ꯎꯔꯩ ꯈꯣꯝꯕꯅ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯃꯩꯒꯤ ꯅꯣꯡ ꯍꯩꯊꯔꯛꯄꯗꯨꯗ ꯎꯔꯩ ꯈꯣꯝꯕꯁꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯦꯟꯗꯨꯅ ꯃꯍꯥꯛꯁꯨ ꯈꯥꯡꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯩꯔꯤꯛꯁꯤꯡ ꯑꯗꯨꯅ ꯁꯣꯛꯄ ꯉꯝꯗꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃꯁꯨ ꯁꯤꯖꯤꯟꯅꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯕ꯭ꯔꯖꯂꯥꯜꯅ ꯎꯔꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯕꯨ ꯍꯥꯠꯂꯨꯔꯒꯦ ꯈꯟꯗꯨꯅ ꯊꯧꯔꯥꯡ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯐꯥꯎꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯐꯥꯎꯔꯛꯂꯒ ꯁꯅꯥꯃꯍꯤꯅ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ꯫ ꯈꯨꯌꯨꯝ ꯂꯥꯏꯌꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯇꯧꯒꯅꯨ, ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯍꯟꯐꯝꯗ ꯍꯜꯂꯨ꯫ ꯅꯪꯒꯤ ꯅꯆꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯁꯤꯗ ꯅꯪꯅ ꯌꯥꯎꯁꯤꯟꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯕꯨ ꯑꯣꯠꯂꯤꯕꯅꯣ? ꯇꯥꯏꯕꯪ ꯂꯤꯂꯥ ꯐꯝꯕꯥꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯤꯅ ꯂꯤꯂꯥ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯗꯅꯕ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕ꯭ꯔꯖꯂꯥꯜꯅ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ, ꯅꯪꯁꯨ ꯈꯨꯌꯨꯝ ꯑꯐꯕ ꯂꯥꯏꯅꯤꯗꯣ꯫ ꯅꯍꯥꯛꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯒꯨꯝ ꯅꯍꯥꯛꯅ ꯉꯁꯤꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯠ ꯑꯣꯏꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯌꯥꯎꯗ꯭ꯔꯕ ꯑꯩꯒꯤ ꯏꯁꯥ ꯑꯁꯤꯕꯨꯁꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯀꯔꯤꯁꯨ ꯀꯤꯗꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯀꯅꯥꯅ ꯉꯝꯕꯅꯣ ꯍꯥꯏꯕꯗꯣ ꯆꯥꯡꯌꯦꯡ ꯌꯦꯡꯅꯕ ꯇꯥꯔꯦ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯝꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯅ ꯁꯦꯝꯂꯕ ꯃꯆꯤꯟ ꯇꯨꯝꯂꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯇꯥ ꯑꯃ ꯈꯥꯎꯁꯥꯟꯅꯗꯨꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯅꯣꯛꯂꯗꯨꯅ ꯇꯥ ꯑꯗꯨꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯐꯥꯔꯒ ꯑꯃꯨꯛ ꯍꯟꯗꯨꯅ ꯕ꯭ꯔꯖꯂꯥꯜꯗ ꯂꯪꯈꯤ꯫ ꯕ꯭ꯔꯖꯂꯥꯜꯅ ꯂꯪꯂꯤꯕ ꯌꯥꯡꯕꯒꯤ ꯆꯥꯡ ꯑꯗꯨꯗꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯌꯦꯡꯉꯛꯂꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯌꯥꯡꯈ꯭ꯔ ꯃꯥꯜꯂꯤ꯫ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ
ꯕꯔꯖꯂꯥꯜꯒꯤ ꯃꯁꯥ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯈꯤꯕꯗꯣ ꯃꯍꯥꯛ ꯐꯥꯎꯕ ꯈꯪꯍꯧꯗ꯭ꯔꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯍꯨꯟꯗꯣꯛꯈꯤꯕ ꯇꯥ ꯑꯗꯨꯅ ꯃꯥꯒꯤ ꯊꯕꯥꯛ ꯐꯥꯎꯅ ꯂꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯕꯔꯖꯂꯥꯜꯗꯣ ꯇꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯑꯣꯏꯅ ꯃꯅꯤꯜ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯤ ꯑꯁꯨꯝꯅ ꯕꯔꯖꯂꯥꯜꯅ ꯃꯥꯡꯈꯤꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯎꯔꯩꯈꯣꯝꯕ ꯄꯥꯈꯠꯈꯤꯕꯅ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯩꯈꯤꯕ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯇꯝꯕꯤꯔꯝꯕ ꯁꯤꯟꯅꯕꯤꯔꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯤ ꯑꯁꯨꯝꯅ ꯀꯥꯎꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛꯅꯁꯨ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯅ ꯊꯥꯗꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯥꯛꯊꯦꯛꯇꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯎꯔꯩꯈꯣꯝꯕꯗꯣ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯩꯅ ꯆꯥꯛꯇꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯥꯏꯕꯗꯤ ꯆꯤꯡꯈꯣꯡꯗ ꯂꯩꯔꯤꯕ ꯈꯨꯟꯁꯤꯡ ꯑꯗꯨꯅ ꯂꯥꯃꯩ ꯊꯥꯝꯕꯤ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯎꯔꯩꯈꯣꯝꯕ ꯆꯤꯡꯃꯥꯏ ꯑꯗꯨꯃꯛꯇꯗ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯂꯣꯏꯅ ꯍꯟꯊꯈꯤꯗꯨꯅ ꯎꯟ ꯋꯥꯏ ꯃꯨꯛꯁꯤꯈ꯭ꯔꯤ ꯄꯨꯡꯂꯥꯡ ꯂꯥꯂꯝꯕ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯅꯣꯡꯂꯤꯛꯁꯤꯡ ꯑꯃꯗꯤ ꯀꯤꯔ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯃꯅ ꯄꯨꯡꯅꯤꯜ ꯅꯤꯜꯂꯝꯕ ꯈꯨꯡꯒꯪ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯐꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯐꯝꯗꯤ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯤꯈ꯭ꯔꯕꯅꯤ ꯃꯃꯥꯡꯉꯩꯗ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯅ ꯃꯤꯑꯣꯏ ꯈꯔꯁꯨ ꯍꯥꯠꯈ꯭ꯔꯤ ꯍꯟꯗꯛ ꯑꯃꯨꯛ ꯃꯤꯑꯣꯏ ꯈꯔ ꯑꯃꯨꯛ ꯁꯤꯔꯤ ꯃꯁꯤꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯁꯥꯎꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯎꯔꯩꯈꯣꯝꯕꯁꯨ ꯁꯤꯔꯕꯅꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯎꯔꯩꯈꯣꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯂꯨꯒꯅꯨ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯆꯪꯂꯨꯔꯕꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯂꯨꯕ ꯃꯤ ꯑꯗꯨꯗ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯤ ꯑꯗꯨꯁꯨ ꯎꯔꯩꯈꯣꯝꯕꯗꯧꯅ ꯃꯀꯣꯛ ꯆꯥꯛꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥ ꯑꯃꯠꯇ ꯆꯪꯂꯨꯒꯅꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯣꯏ ꯂꯥꯛꯄꯗꯒꯤ ꯆꯪꯈ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯗꯨꯒꯨꯝꯅ ꯍꯩꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯅ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯍꯩꯔꯛꯂꯔꯣꯏ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯆꯥꯛꯂꯤꯕ ꯃꯀꯣꯛ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯛꯂꯛꯀꯅꯤ ꯃꯍꯥꯛꯀꯤ ꯃꯍꯩꯗꯤ ꯃꯄꯥꯕꯨꯡꯅ ꯂꯣꯏꯅꯃꯛ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯗꯅꯕ ꯆꯤꯡꯈꯣꯡ ꯑꯗꯣ ꯆꯥꯎꯔꯕ ꯁꯝꯕꯜ ꯈꯥꯖꯤꯜꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯥꯏꯕ ꯎꯔꯩꯈꯣꯝꯕꯅ ꯁꯤꯈꯤꯕ ꯆꯤꯡꯃꯥꯏ ꯑꯗꯣ ꯆꯍꯤ ꯑꯃꯗꯤ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯌꯥꯔꯣꯏ ꯁꯤꯡ ꯆꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯥꯎꯅ ꯁꯝꯕꯜ ꯈꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯈꯨꯜ ꯑꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯅꯔꯛꯂꯤ ꯊꯥ 6ꯀꯤ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯎꯔꯩꯈꯣꯝꯕ ꯁꯤꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯁꯨ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯃ ꯍꯨꯟꯇꯣꯛꯑꯝꯃꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯟꯈ꯭ꯔꯕꯅꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯀꯌꯥ ꯍꯩꯐꯥꯠꯇꯕ ꯑꯃꯥꯏꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯁꯨ ꯇꯥꯎꯗꯔꯦꯝꯕꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ ꯃꯍꯩꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯏꯌꯦꯡ ꯄꯊꯥꯞ ꯆꯠꯊꯕ ꯑꯃꯗꯤ ꯂꯩꯈꯥꯏ ꯇꯧꯗꯨꯅ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕꯅꯆꯤꯡꯕ ꯀꯌా ꯑꯃ ꯇꯧꯗꯨꯅ ꯏꯆꯝ ꯆꯝꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯅꯔꯛꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯇꯣꯞꯄ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯃꯅ ꯁꯤꯡ ꯆꯟꯅꯕꯒꯤꯗꯃꯛꯇ ꯆꯤꯡꯆꯦꯞ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯌꯥꯝꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯝꯕꯜ ꯈꯥꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯔꯤ ꯇꯧꯕꯒꯤꯗꯤ ꯀꯨꯏꯔꯕ ꯊꯥ 6 ꯑꯁꯤꯗ ꯅꯣꯡ ꯑꯃꯨꯛ ꯇꯥ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥ ꯇꯧꯕ ꯑꯗꯨꯗ ꯁꯝꯕꯜꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯁꯨꯝ ꯆꯥꯕ ꯑꯃꯗꯤ ꯇꯦꯛꯊꯕ ꯃꯄꯥꯡꯒꯜ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯆꯨꯝꯅ ꯍꯤꯡꯈꯣꯜ ꯁꯝꯕꯜ ꯀꯔꯤ ꯀꯔꯥ ꯇꯧꯕꯒꯤ ꯁꯝꯕꯜ ꯈꯥꯔꯤꯕꯅꯤꯡꯗꯨꯅ ꯃꯈꯣꯏꯅ ꯁꯝꯕꯜ ꯑꯗꯨ ꯅꯦꯠꯈꯥꯏꯔꯒ ꯃꯅꯨꯡꯗ ꯁꯤꯡ ꯌꯥꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯃꯈꯣꯏ ꯅꯨꯄꯥ 3 ꯑꯗꯨꯅ ꯁꯤꯡ ꯌꯥꯟꯅꯅꯕꯒꯤ ꯎ ꯑꯀꯪꯕ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯎ ꯑꯀꯪꯕ ꯑꯃꯒꯤ ꯃꯔꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏ 3 ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯣ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯅꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯥꯈꯠꯅꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯅꯔꯛꯄꯗꯗꯤ ꯈꯔ ꯃꯇꯨꯡ ꯊꯪꯕ ꯃꯤꯑꯣꯏ ꯑꯗꯣ ꯎꯕ꯭ꯔꯥꯡ ꯎꯞꯁꯤꯟꯗꯨꯅ ꯇꯨꯈ꯭ꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯇꯨꯈꯤꯕꯒ ꯆꯦꯜꯂꯤꯕ ꯅꯨꯄꯥ 2 ꯑꯗꯨꯁꯨ ꯃꯀꯣꯛ ꯑꯗꯣ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯃ ꯌꯦꯡꯂꯛꯄꯗ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗ
musin muba wangding wangba amana leptuna tongduna leibadu urubadagi nupa anido khudup thaduna mayum jawuna ba chenkhri somdana uptra turiba nupa da hawgatpa sungamda lawba sungamda adumak phrang chongduna leiri masidagidi nupa aduna mamaya to sat nongkatuna yenglakpadadi mahaki mathaba kaduta wangding wangna musin muba saktam mama leptuna leirambadutta kiman kibana famadutta mahak kedausighi haiduna khangdringai khanghaudana musin mubu masak posak ado mangkhri asomna mangkhibadagidi haujikada koilaw lawge toramba misak adusu mamit ado musin musankhri asomna musin khrabagi tungda amuk hanagi phimda lakle aduga mahak mayum lomda parap lakhi mahana mayum lomda lakpaduda mahakki yumgi miyoising amadi khul adugi lekai adugi miya hauduna mahana tadun lehoriba umang attu lakpaduga thengnari matam adu nupa adudi karisu tawdaba adugum gam lakpaduda mayamna asida lakle haiduna sanchenduna nang haujik tawbodo kana kanbira i haiduna hangi wafam adu nupa aduna ai kana amatana kanbirakti ai itopta laksabani haiduna khulumlaga mayum jawunaba adumak chatkri lekai miyam punamak masek ngahan makhiga maratida haiduna sunaduna lehori asomna tawduna matam mado haukri numit adugi numidangni ngasai laimu ama mathabakta phangkhraga haibadi urai khombagi thawai mirel aduna sangkhraba nupa ado ahing aduta mamit khangpang pangduna haugalakli aduga chakhom lomda parap sangkhraga chauraba thangjo uma paiduna mahaki nupina tumliba jaga aduta sangshillai asomna mahana sangshillakpada maraibak phawa haigadra mahaki nupi aduna magi nupada marakpa matamda leiramdabatu mahak mikap tholokpa tanjadani mahaki nupana thangjo uma paraga mahak tamna chengshillakpadu urubadagidi mahak katna lauraga mana khangliba monado magi nupagi mamagi langsillamlaka karudagi chenthokri mahakna adumna koilaw laurokpaduda mayamsu chensillaktuna kedore haiduna hanglubadadi ngasai urai khombagi thawai changkhraba nupa aduna thangjo uma paraga miya madu bahalage matagum mamitto kori mu ngangna sangdoktuna jenglaga ngangdu changlibadu ubadagi mayam changchinduna mahaki thangado kanthakri aduga namduna fari asumna tongnarbagi tungda mayamna magi se laiwokti lokpa mali layamutang khoiramchi haiduna amaiba kaunari asumna tawduna amaiba mathang karoknabasu phaba kauba marai tabadagi amaiba sing aduna masidi urai khombagi thawai changba mali maramaduna amaiba tawdiremba kaudaba yararoi hairakli masidagidi makhoi miyoi amana khudak aduta ayangba sagol lama thauduna amaiba tawdirembagi mayumda lakli ahingi pungani muk tarakpa aduaida amaiba tawdirembagi mayum jorokli amaiba tawdirembagi mayum jorabata nupa aduna amaiba tawdiremba bu hanna kauri asumna kaudagidi amaiba tawdiremba kaidoraba yaraba jaro haiduna mapanda thorakli aduga kaidoba yarabage haiduna hangai matamaduta lakliba nupa aduna haujik khulda kanagumba nupa ama haujik thangaba pairaga mi punama hanabagi damakta law khongduna lehori oja maiba amukta chalusi haiduna haijera wafam aduta tawdiremba mamit usinduna ngayak karino haiduna khalli adubu haujikti uri lekai adu leiriba miyoi yamada urai khombagi thawai mirel changsinduna ot neire haibase asumna khanglakpadagi tawdiremba thinthadana mahaki machanupa adubu haudokli aduga thangnabada leiriba yum amada sinaramlaga mahak amukhanna lekai khuladuda lakli asumna lakpana haujikti khul adugi miyama leiriba adugi manak yaushallakli matam aduda khulgi miyamna tawdiremba lakpaduda yamna haraunajari mataw asumna tawdiremba lakpado hauji wakhal soiduna mi awuba hat ke haiduna ngangduna phanariba nupa aduna hanana khangkhibana karino ngangba horakli aduga amaiba sibu aina soidana hatlaga ai laman khumgani haiduna ngangduna leiri matam aduda amaiba tawdiremba urai khombagi thawai changliba nupa adugi manakta sangsilakli urai khombagi thawai changliba nupa aduna tawdiremba bu hek ubaga mahaki manakta songchinduna makhuri metnaba tawbi adubu mayam sangduna mahakpu namduna phakibanina yamna pakna lengbadi ngamlamti matam aduda tawdiremba o nahak haujik phauba halamdri sahi fagadaba khajik khatamak ngairaba kala sida kaidobagi mafam aduda changuribano fare ai tai nabi jamge asomna hairaga tawdiremna urai khombagi thawai changliba nupa aduta makokta makhutna pairaga leiwa kaya sonba horakli asoma torokpa aduta nupa ado yamna kanna laukhalakli aduga urai khombagi khonjalda nangna adumna makhatana chatharabadi aina su nangi imung manung punamak hatkani haiduna kihallai wafam aduda urai khombagi manakta leiriba amaiba tawdiremba
ꯊꯋꯥꯏ ꯁꯥꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯎꯔꯩ ꯈꯣꯝꯕ ꯃꯁꯥ ꯑꯗꯣ ꯃꯩꯅ ꯆꯥꯛꯊꯦꯛꯂꯕꯒꯨꯝ ꯑꯩ ꯆꯥꯛꯂꯦ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯣ ꯌꯥꯝꯅ ꯇꯥꯗ꯭ꯔꯕꯁꯨ ꯎꯔꯩ ꯈꯣꯝꯕꯒꯤ ꯊꯋꯥꯏ ꯆꯪꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎꯕꯗꯤ ꯇꯥꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯎꯔꯩ ꯈꯣꯝꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯆꯪꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯈꯪꯍꯧꯗꯅ ꯋꯥꯟꯊꯈ꯭ꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯋꯥꯟꯊꯈꯤꯕꯒ ꯃꯌꯥꯝꯅ ꯑꯣꯖꯥ ꯃꯥꯏꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯁꯤꯔꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯐꯠꯇꯕ ꯂꯥꯏ ꯆꯪꯉꯝꯕꯗꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯡꯅꯅꯕ ꯂꯩꯋꯥ ꯈꯔ ꯁꯣꯟꯕꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯕꯤꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄꯤꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯈꯤꯕ ꯆꯍꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯆꯪꯂꯨꯒꯅꯨ ꯍꯥꯏꯕꯗꯨ ꯌꯥꯕꯤꯔꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯑꯩꯅ ꯈꯥꯔꯝꯕ ꯄꯜ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯥꯏꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯅ ꯀꯅꯥ ꯑꯃꯠꯇ ꯆꯪꯗꯅꯕ ꯍꯥꯏꯔꯝꯕꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯅꯧꯅ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯄꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯍꯥꯛꯀꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯕꯅ ꯃꯍꯥꯛ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥ ꯑꯁꯤꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯤꯔꯥꯜ ꯂꯝꯕꯥ ꯁꯣꯏꯗꯅ ꯑꯣꯏꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯣꯏꯗꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯂꯥꯛꯄ ꯃꯤ ꯃꯈꯩꯗ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯑꯁꯤ ꯂꯩꯔꯝꯂꯦꯟꯗ ꯊꯤꯜꯍꯟꯈ꯭ꯔꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯖꯥ ꯄꯨꯖꯥ ꯑꯃ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯇꯧꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯌꯥꯝꯁꯨ ꯈꯔ ꯃꯇꯦꯡ ꯇꯧꯕꯤꯌꯨ꯫ ꯑꯁꯣꯝꯅ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯌꯥꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯟꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯃꯌꯥꯝꯅ ꯅꯣꯡ ꯉꯥꯜꯂꯒꯁꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯗ ꯍꯪꯉꯤ꯫ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯅ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯂꯥꯡꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯤꯌꯥꯝ ꯑꯃ ꯍꯧꯅꯔꯗꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯡꯃꯥꯏ ꯑꯗꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯑꯗꯨꯒꯨꯝꯂꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯑꯗꯨꯗ ꯆꯠꯂꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯈꯔꯗꯤ ꯈꯃꯨꯛ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕ ꯌꯥꯎꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯀꯤꯕ ꯈꯔ ꯐꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯅ ꯂꯨꯆꯤꯡꯗꯨꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯎꯔꯩ ꯈꯣꯝꯕꯅ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤꯕ ꯖꯒꯥ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯖꯒꯥ ꯑꯗꯨ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯅ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯔꯛꯈ꯭ꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯃꯊꯪ ꯊꯦꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯕꯗꯤ ꯂꯦꯞꯄꯝꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯥꯏꯔꯣꯟ ꯁꯣꯜꯂꯨꯕꯒꯤ ꯇꯨꯡꯗ ꯂꯥꯏꯔꯣꯟ ꯁꯣꯟꯕꯗꯣ ꯂꯦꯞꯂꯒ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯤꯡꯈꯣꯡꯗ ꯑꯃꯗꯤ ꯆꯤꯡꯃꯥꯏꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯟꯕꯤꯔꯣ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯂꯩ ꯇꯥꯏꯅꯖꯍꯧꯔꯒꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯃꯥꯏꯕ ꯎꯔꯩ ꯈꯣꯝꯕꯅ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯆꯪꯂꯤꯕ ꯃꯤ ꯑꯗꯣ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯍꯟꯕꯤꯍꯧꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯀꯤꯅꯔꯛꯂꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯄꯔꯞ ꯆꯦꯟꯊꯗꯨꯅ ꯆꯠꯅꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯤꯡꯃꯥꯏ ꯑꯃꯗꯤ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯍꯥꯡ ꯍꯥꯡꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯇꯥꯏꯅꯔꯛꯄ ꯑꯗꯨꯗ ꯎꯔꯩ ꯈꯣꯝꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯟꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯎꯖꯔꯦꯝꯕꯅ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯍꯥꯛ ꯂꯩꯔꯝꯂꯦꯟꯗ ꯍꯟꯈꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯍꯣꯏ ꯌꯥꯗ꯭ꯔꯕꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯄꯥꯇꯥꯟꯗ ꯂꯩꯒꯗꯕꯅꯤ ꯈꯪꯉꯨ꯫ ꯋꯥꯐꯝ ꯑꯗꯨꯗ ꯎꯔꯩ ꯈꯣꯝꯕꯅ ꯌꯥꯝꯅ ꯁꯥꯎꯅ, ꯑꯃꯥꯏꯕ, ꯃꯕꯨꯛ ꯐꯠꯇꯕ ꯑꯃꯥꯏꯕ, ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯜꯂꯝꯒꯗꯕꯅꯤ꯫ ꯅꯪꯅ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯌꯨꯛ ꯑꯁꯤꯗ ꯑꯩꯕꯨ ꯀꯧꯗꯨꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯃꯌꯦꯡ ꯇꯥꯍꯜꯂꯤ꯫ ꯅꯪꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ ꯂꯧꯁꯤꯡ ꯆꯥꯎꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫
ꯑꯗꯨꯝꯅ ꯆꯩꯔꯛꯄꯗꯨꯗ ꯇꯥꯎꯗꯔꯦꯝꯕꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯣꯏꯗ꯭ꯔꯤꯡ ꯑꯉꯧꯕꯗꯣ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯎꯔꯩꯈꯣꯝꯕꯒꯤ ꯊꯋꯥꯏ ꯃꯦꯔꯦꯠ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯎꯔꯩꯈꯣꯝꯕꯗꯣ ꯃꯁꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯍꯨꯠ ꯊꯤꯟꯗꯜꯂꯛꯄ ꯑꯃꯗꯤ ꯌꯩꯁꯤꯜꯂꯛꯄ ꯆꯥꯛꯊꯦꯛꯄꯒꯨꯝ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯥꯕꯗꯒꯤ ꯑꯗꯨꯋꯥꯏꯗ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯥꯎꯗꯔꯦꯝꯕꯅ "ꯍꯥꯏꯌꯨ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛ ꯌꯥꯕ ꯄꯥꯝꯕ꯭ꯔꯥ? ꯃꯤꯀꯨꯞ 10ꯒꯤ ꯃꯇꯝ ꯄꯤꯔꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯎꯔꯩꯈꯣꯝꯕ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯅ ꯃꯍꯥꯛ ꯑꯁꯦ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ, ꯁꯣꯏꯗꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯂꯒꯦ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯥꯎꯗꯔꯦꯝꯕ ꯃꯍꯥꯛꯁꯨ ꯈꯔ ꯀꯣꯝꯊꯣꯛꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯎꯔꯩꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯦꯞꯇꯨꯅ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕ ꯊꯥꯡ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯃꯩꯈꯨ ꯋꯪ ꯋꯪ ꯀꯥꯅ ꯈꯣꯡꯂꯩ ꯊꯨꯝꯅ ꯁꯠꯇꯣꯔꯛꯂꯒ ꯇꯥꯎꯗꯔꯦꯝꯕꯒꯤ ꯃꯁꯥ ꯇꯝꯅ ꯌꯨꯡꯉꯅꯕ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯆꯣꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯇꯥꯎꯗꯔꯦꯝꯕꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯣꯏꯗ꯭ꯔꯤꯡ ꯑꯗꯣ ꯈꯨꯕꯥꯝ ꯑꯃ ꯆꯥꯏꯈꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯎꯔꯩꯈꯣꯝꯕ ꯃꯃꯤꯠ ꯑꯗꯣ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯃꯃꯤꯠ ꯑꯗꯨꯗ ꯃꯈꯨꯠꯅ ꯈꯟꯖꯤꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯅꯣꯟꯊꯗꯨꯅ ꯈꯥꯡꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯇꯥꯎꯗꯔꯦꯝꯕꯅ "ꯑꯩ ꯈꯪꯂꯦ, ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯁꯨꯌꯥ ꯌꯥꯔꯔꯣꯏ ꯍꯥꯏꯕ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯖꯔꯣ ꯍꯩ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯁꯥꯏ ꯃꯈꯩ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯗꯅ ꯊꯝꯂꯤꯕ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯣ ꯁꯠꯇꯣꯔꯛꯇꯨꯅ ꯎꯔꯩꯈꯣꯝꯕꯒꯤ ꯃꯁꯥꯗ ꯊꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯎꯔꯩꯈꯣꯝꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯄꯥꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯎꯔꯩꯈꯣꯝꯕꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯇꯥꯟꯗ ꯂꯩꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯂꯥꯏꯃꯨ ꯐꯠꯇꯕ, ꯂꯩꯉꯥꯡ ꯑꯃꯗꯤ ꯂꯥꯏ ꯃꯈꯜ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯑꯣꯠ ꯅꯩꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯎꯔꯩꯈꯣꯝꯕꯅ ꯃꯥꯡꯖꯧꯅꯅ ꯌꯥꯕꯤꯔꯝꯂꯕꯗꯤ ꯃꯍꯥꯛ ꯇꯧꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯎꯗꯔꯦꯝꯕꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣ ꯎꯔꯩꯈꯣꯝꯕꯅ ꯁꯨꯌꯥ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛ ꯑꯗꯣ ꯄꯥꯇꯥꯟꯗ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯁꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ, ꯍꯥꯏꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄꯗꯗꯤ ꯃꯥꯅ ꯍꯥꯟꯅꯅ ꯂꯥꯏ ꯀꯌꯥ ꯈꯣꯏꯔꯝꯗꯨꯅ ꯐꯍꯟꯈ꯭ꯔꯕ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯒꯤꯁꯨ ꯈꯨꯡꯒꯪ ꯑꯣꯏꯔꯤꯕ ꯂꯩꯍꯧꯔꯤꯕ ꯏꯪꯅ ꯆꯤꯛꯂꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ "ꯆꯨꯝꯃꯦ ꯆꯨꯝꯃꯦ, ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯦ, ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯎꯗꯔꯦꯝꯕꯅ ꯈꯪꯂꯦ, ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯀꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯒꯨꯟꯕꯨ ꯁꯣꯏꯗꯅ ꯁꯤꯡꯊꯥꯅꯕꯤꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯅ ꯎꯔꯩꯈꯣꯝꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯃꯄꯥꯕꯨꯡꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ, ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯌꯨꯝ ꯃꯣꯡꯕ ꯃꯔꯥꯟꯖꯥꯏꯗ ꯍꯟꯖꯈ꯭ꯔꯒꯦ ꯍꯥꯏꯔꯝꯂꯒ ꯇꯥꯎꯗꯔꯦꯝꯕ ꯍꯟꯈꯤꯅꯕ ꯇꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯉꯝꯖꯕ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃ ꯄꯤꯗꯨꯅ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯇꯧꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯥꯎꯗꯔꯦꯝꯕꯁꯨ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯂꯩꯍꯧꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯍꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯨ ꯇꯥꯎꯗꯔꯦꯝꯕꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯎꯔꯩꯈꯣꯝꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯈꯨꯗꯤꯡꯃꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫